World Health Organization na coronavirus asi seksin khongthang oina international emergency lauthokre hauzik fawbada China da punna miyoi chaniga kuntraga mathoi sukre India ge oina su Kerala da miyoi ama coronavirus na nare haiba confirm tawkre adumakpu Manipur gi oina di hauzik fawbada leitre January thagi tang kungni panda sakhangdaba singna mihathina hatok piramkhiba laikhidraba wasima gi JSC na kaukhiba pung nimphugni pan gi general strike ki khongjang handokre Tarahumdoi suba Nagaland Legislative Assembly gi speaker khanabagi damak mathang thagi tareta mikhal pangthoklagani masigi damak Nagaland gi governor RN Rabina ngarang cherol ama thokre Manipur ahanbo oina garage pa ngasi Imphal West Rims Road Lamphel da leiba Arsis Gallery manakta hangdokre Jamugi Nagrota da leiba Toll Plaza da militant singa security singa khud thoknabgi thodokta militant ahum hatkre